ꯉꯥꯟꯕꯗꯣ ꯊꯣꯏꯒ ꯊꯦꯡꯅꯔꯝꯂꯕ ꯃꯇꯨꯡ ꯀꯥꯗ ꯀꯥꯈꯠꯇꯨꯅ ꯃꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯋꯥꯃꯜꯂꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯤ, ꯃꯈꯨꯠꯇꯨꯁꯨ ꯁꯥꯡꯅ ꯐꯟꯗꯣꯛꯇꯨꯅ꯫ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯈꯔ ꯐꯔꯛꯄꯒ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯍꯣꯡꯕꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯔꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯂꯥꯛꯈ꯭ꯔꯦ꯫ ꯉꯥꯟꯕ ꯐꯤꯡꯅ ꯀꯌꯥꯝ ꯀꯨꯏꯔꯦ? ꯍꯧꯖꯤꯛꯇ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯁꯔ꯫ ꯑꯣꯀꯦ, ꯀꯩꯒꯨꯝꯕ ꯑꯩ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯥꯅ ꯊꯣꯛꯂꯛꯂꯕꯗꯤ ꯐꯥꯗꯨꯅ ꯊꯅꯝꯃꯨ꯫ ꯑꯩꯁꯨ ꯌꯥꯔꯤꯈꯩ ꯊꯨꯅ ꯌꯧꯔꯛꯅꯕ ꯇꯧꯒꯦ꯫ ꯐꯅꯤ ꯁꯔ꯫ ꯀꯣꯜꯗꯨ ꯃꯥꯅ ꯑꯣꯏꯅ ꯀꯛꯂꯤ, ꯑꯗꯨꯒ ꯃꯐꯤ ꯍꯣꯡꯒꯦ ꯇꯧꯔꯝꯕꯗꯣ ꯍꯣꯡꯗ꯭ꯔꯦ, ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁꯇꯨꯗ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤꯕꯒꯨꯝ ꯃꯥꯡꯗ ꯐꯠ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯊꯣꯏꯕꯗꯨ ꯅꯨꯄꯥ ꯅꯍꯥ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯈꯨꯁꯥꯗꯣ ꯆꯝꯅ ꯁꯥꯕ ꯃꯥꯟꯗꯦ꯫ ꯊꯣꯏꯕ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯒꯨꯝ ꯇꯧꯅ ꯎꯏ꯫ ꯃꯗꯣ ꯐꯣꯇꯣ ꯀꯥꯞꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯊꯥꯈ꯭ꯔꯦ꯫ ꯁꯤ ꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯆꯪꯂꯛꯄꯗ ꯊꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯆꯨꯝꯅ ꯃꯈꯥ ꯇꯥꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯍꯤ ꯑꯃꯗꯤ ꯕꯦꯂꯤꯛꯀꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯅꯁꯨ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯉꯥꯟꯕ ꯐꯅ ꯀꯨꯏꯅꯗꯤ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯁꯤꯒꯔꯦꯠ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯛꯂꯦ꯫ ꯇꯞꯅ ꯍꯧꯒꯠꯇꯨꯅꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯣꯏ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯣ ꯊꯥꯡꯒꯠꯇꯨꯅꯁꯨ ꯌꯦꯡꯂꯤ, ꯑꯗꯨꯒ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯐꯤꯒ ꯍꯣꯡꯗ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯡꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯑꯃꯍꯦꯛꯇ ꯊꯣꯡꯂꯦ꯫ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗꯤ ꯅꯨꯄꯥꯗꯤ ꯍꯩꯇꯦ ꯍꯥꯏꯕꯗꯨ ꯇꯧꯗꯦ, ꯑꯗꯨꯝ ꯍꯩꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯁꯤꯅ ꯈꯔ ꯁꯣꯟꯕꯅꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡꯗꯤ ꯃꯥꯅꯇ ꯄꯥꯡꯂꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯅ꯫ ꯃꯥꯒꯤ ꯃꯌꯨꯝꯁꯤ ꯑꯁꯤ ꯌꯧꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯕ ꯅꯠꯇꯦ, ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄꯅꯤ, ꯑꯗꯨꯅ ꯃꯤ ꯑꯃ ꯊꯝꯕꯒꯤ ꯁꯦꯜꯁꯨ ꯂꯩꯇꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯥꯅ ꯀꯥꯗ ꯀꯥꯈꯠꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯣ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯣꯏ ꯈꯔꯒ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯃꯈꯣꯜ ꯀꯥ ꯍꯦꯟꯅ ꯊꯣꯛꯍꯟꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯆꯥꯛꯇꯨ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯏꯃꯥ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ꯫ ꯃꯃꯥꯗꯣ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯛꯇꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯃꯣꯟ ꯇꯧꯗꯨꯅ ꯃꯌꯥ ꯀꯥꯊꯣꯔꯛꯂꯤ꯫ ꯉꯥꯟꯕ ꯃꯈꯨꯠꯇꯨꯅ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯜꯂꯤ꯫ ꯊꯕ ꯈꯜꯂꯛꯇꯕꯗꯤ ꯅꯠꯇꯦ, ꯃꯆꯥ ꯄꯤꯕꯥꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯨꯝ ꯅꯨꯡꯁꯤꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯅ ꯄꯦꯟꯗꯕ ꯂꯩꯔꯣꯏ ꯍꯥꯏꯅ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯜꯂꯤꯕꯁꯤ ꯑꯔꯥꯟꯕ ꯅꯠꯇꯦ, ꯊꯕꯥꯅ ꯍꯥꯏꯕꯗ ꯊꯥꯖꯗꯕ ꯌꯥꯏ꯫ ꯉꯥꯟꯕꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤ, ꯑꯗꯨꯕꯨ ꯇꯝꯐꯝ ꯈꯪꯗ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕꯕꯨꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ꯫ ꯉꯥꯟꯕ ꯃꯃꯥꯕꯨ ꯆꯥꯛ ꯏꯟꯅ ꯏꯟꯅ ꯍꯤꯗꯥꯛ ꯒꯨꯂꯤꯅ ꯀꯌꯥꯝ ꯂꯩꯔꯤꯕ? ꯅꯄꯥꯅ ꯉꯁꯥꯏꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯌꯥꯈꯤꯅꯤ꯫ ꯉꯁꯥꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯦ? ꯅꯄꯥꯅ ꯉꯥ ꯂꯩꯔꯛꯏ, ꯑꯗꯨ ꯊꯣꯡꯉꯤ꯫ ꯕꯕꯥꯒꯤ ꯃꯤꯇꯤꯡꯁꯦ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯒꯦ? ꯄꯨꯡꯈꯥꯏ ꯐꯥꯗꯧꯔꯝꯂꯅꯤ꯫ ꯃꯄꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯃꯥꯗ ꯃꯈꯨꯠꯇꯒꯤ ꯆꯥꯛꯇꯣ ꯏꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯒꯤ ꯅꯋꯥꯁꯦ ꯐꯠꯇꯦꯀꯣ? ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯐꯥꯎ ꯌꯦꯡꯂꯛꯇꯅ ꯃꯤꯇꯤꯡꯅ ꯂꯣꯏꯈꯠꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕ ꯀꯧꯏ꯫ ꯏꯃꯥ, ꯆꯦꯛꯁꯤꯟꯖꯧꯀꯣ, ꯏꯃꯥꯇꯣꯟ ꯄꯨꯔꯒ ꯂꯥꯛꯂꯗꯤ ꯕꯦꯔꯥ ꯀꯥꯖꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯃꯇꯧꯁꯤ ꯉꯛꯅ ꯊꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯐꯝꯗꯗꯤ ꯉꯛꯇꯦ꯫ ꯑꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ ꯃꯃꯥ ꯃꯆꯥꯁꯤ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯇꯣꯝꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗ ꯊꯕꯥ ꯅꯣꯛꯇꯨꯅ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯂꯛꯄꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯏꯃꯥ, ꯑꯩꯗꯤ ꯏꯃꯥꯇꯣꯟ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯎꯄꯥꯏ ꯂꯩꯇꯦꯀꯣ, ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯂꯣꯏꯔꯕ ꯃꯥꯜꯂꯤ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯍꯧꯔꯤꯕꯁꯤꯕꯣ? ꯈꯪꯗꯦ, ꯅꯪ ꯅꯨꯄꯤꯗ ꯍꯪꯖꯍꯧ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯅꯣꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯃꯥꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯤꯕꯗꯨꯅ? ꯉꯥꯟꯕ ꯍꯧꯒꯠꯅ ꯈꯪꯗꯦ, ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯣ꯫ ꯁꯅꯥꯇꯣꯝꯕ ꯅꯣꯛꯇꯨꯅ
ꯃꯁꯤꯗꯤ ꯊꯕꯥꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ ꯀꯔꯤꯅꯣꯅꯦ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯣ ꯍꯣ ꯏꯃꯥꯇꯣꯟ ꯄꯨꯁꯤꯜꯂꯛꯀꯅꯤ ꯆꯦꯛꯁꯤꯟ ꯇꯧ ꯍꯥꯏꯔꯝꯂꯤꯕꯅꯤ ꯁꯅꯥꯇꯣꯝꯕꯗꯣ ꯅꯣꯛꯊꯣꯔꯛꯂꯤ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯕꯁꯨ ꯉꯥꯟꯕ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯒꯤ ꯆꯥꯛ ꯊꯤꯔꯝꯂꯒ ꯅꯤꯡꯊꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯀꯥꯗ ꯀꯥꯈꯠꯇꯨꯅ ꯃꯐꯤ ꯍꯣꯡꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯛꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯑꯦꯕꯤ ꯆꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯔꯤꯆꯥꯔꯗꯅ ꯅꯨꯡꯁꯤꯕꯨ ꯉꯥꯛꯄꯤꯕꯒꯤ ꯐꯣꯇꯣꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯊꯕꯛ ꯆꯤꯟꯃꯟꯕꯅ ꯑꯦꯀꯥꯎꯟꯗꯨ ꯀꯅꯥꯒꯤꯅꯣ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯗꯅꯦꯜ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨꯗ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯉꯤ ꯆꯨꯝꯃꯤ ꯃꯥꯅ ꯐꯨꯔꯝꯕ ꯗꯅꯦꯜꯗꯨꯅꯤ ꯃꯗꯨꯗꯒꯤ ꯈꯣꯏꯗꯧ ꯑꯔꯤꯕ ꯃꯈꯩ ꯂꯪꯈꯠꯇꯨꯅ ꯀꯃꯦꯟꯁꯤꯡꯗꯨ ꯄꯥꯔꯛꯏ ꯔꯣꯍꯦꯟ ꯌꯨꯝꯈꯥꯏꯕꯝꯅ ꯁꯦꯁ ꯐꯣꯁꯤꯗꯤ ꯈꯔ ꯇꯧꯔꯦꯅꯦ ꯂꯤꯅꯥꯅ ꯑꯩꯒꯤ ꯀ꯭ꯔꯁꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯦ ꯑꯩ ꯍꯥꯠ ꯀꯥꯏꯀꯣ ꯐꯦꯕꯋꯥꯔꯤ ꯀꯨꯏꯟꯅ ꯏꯁ ꯑꯁꯤꯒꯨꯝꯕ ꯄꯣꯁꯁꯦ ꯌꯥꯝ ꯂꯦꯝꯃꯤ ꯀꯥꯏꯅ ꯈꯟꯖꯩꯔꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯑꯗꯨꯕꯨ ꯕꯤꯠ ꯌꯥꯎꯗ꯭ꯔꯗꯨꯅ ꯄꯥꯊꯔꯨꯗ꯭ꯔꯦ ꯑꯦꯕꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯋꯥꯆꯞꯇ ꯀꯩꯀꯩ ꯄꯥꯎ ꯑꯅꯧꯕ ꯄꯤꯅꯔꯛꯀꯦ ꯌꯦꯡꯂꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯗꯨꯅ ꯐꯖꯕ ꯏꯁꯩ ꯑꯃ ꯊꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯊꯣꯏꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯪꯂꯛꯂꯦ ꯃꯔꯣꯜꯒꯗꯨ ꯐꯥꯏꯔꯤ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯁꯤꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯊꯣꯏ ꯑꯩꯒꯤ ꯂꯥꯏꯐ ꯊꯣꯏ ꯑꯩꯅ ꯔꯨꯜ ꯇꯧꯒꯅꯤ ꯀꯅꯥꯃꯇꯒꯤ ꯃꯈꯥꯗ ꯂꯩꯔꯣꯏ ꯅꯋꯥ ꯂꯧꯗꯦ ꯉꯥꯟꯕ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯐꯪꯗꯦ ꯃꯃꯩ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯐꯤꯡꯅ ꯍꯧꯒꯠꯂꯛꯂꯤ ꯃꯈꯣꯏꯒꯤ ꯀꯥꯁꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ ꯊꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯀꯥ ꯌꯧꯔꯛꯑꯝꯒꯗꯧꯔꯦ ꯉꯥꯟꯕ ꯊꯣꯏꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯠꯂꯛꯂꯤ ꯀꯅꯥꯅꯣ ꯑꯩ ꯆꯤꯡꯂꯤꯁꯦ ꯀꯅꯥꯅꯣꯅꯦ ꯃꯤꯅꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯄꯥꯏꯔꯤꯁꯦ ꯉꯥꯟꯕ ꯈꯨꯝꯗꯦ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯍꯜꯂꯤ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯂꯣꯛ ꯍꯥꯡꯉꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯂꯤ ꯊꯣꯏꯗꯣ ꯃꯔꯣꯜ ꯐꯩꯔꯤ ꯑꯩꯅ ꯄꯥꯝꯖꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯑꯩꯅ ꯍꯤꯡꯒꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯑꯦꯟꯖꯣꯏ ꯇꯧꯒꯅꯤ ꯁꯤꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯈꯨꯠꯀ ꯐꯟꯗꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛꯐꯕ ꯀꯅꯥꯃ ꯍꯤꯡꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯑꯗꯨꯁꯨ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤ ꯍꯥꯠꯀꯅꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯍꯤꯡꯅꯕꯗ ꯊꯝꯃꯣꯏ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯟꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯑꯃꯨꯛ ꯆꯤꯡꯂꯛꯂꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯄꯨꯔꯛꯇꯨꯅ ꯁꯥꯋꯔ ꯃꯈꯥꯗ ꯊꯝꯗꯨꯅ ꯏꯁꯤꯡꯗꯨ ꯀꯥꯞꯊꯩ ꯅꯨꯄꯤꯁꯤꯁꯨ ꯏꯁꯤꯡꯗꯣ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯏꯈꯪ ꯈꯪꯅ ꯐꯨꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯐꯥꯈ꯭ꯔꯦ ꯃꯄꯥꯝꯕꯣꯝ ꯑꯅꯤꯗꯨꯗ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯏꯟꯊꯨꯈꯤ ꯊꯣꯏ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯤ ꯏꯪꯕꯒꯤ ꯃꯁꯥꯗꯁꯨ ꯅꯤꯛꯂꯛꯂꯤ ꯁꯥꯋꯔꯗꯨ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯛꯂꯤ ꯊꯛ ꯅꯤꯛꯇꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯀꯦ ꯍꯥꯏꯕ ꯉꯝꯗꯦ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯊꯣꯏ ꯏꯪꯕꯒꯤ ꯅꯤꯛꯄꯒ ꯀꯤꯕꯒꯤ ꯅꯤꯛꯄꯒ ꯑꯅꯤꯁꯤꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯇꯧꯗꯣ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯕ ꯉꯥꯟꯕ ꯎꯁꯤꯠꯇꯕꯒꯨꯝ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯋꯥ ꯍꯥꯏꯍꯟꯒꯦ ꯈꯟꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯣꯏꯗꯣ ꯂꯠꯂꯤ ꯉꯥꯟ ꯑꯩ ꯉꯥꯟꯕ ꯃꯤꯅꯣꯛ ꯑꯃ ꯇꯧꯔꯝꯕꯗꯣ ꯅꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯒꯦ ꯇꯧꯔꯛꯄꯒ ꯊꯣꯏꯗꯨ ꯀꯞꯇꯨꯅ ꯉꯥꯟ ꯑꯗꯨꯃꯥꯏ ꯇꯧꯅꯣ ꯑꯩ ꯅꯥꯏꯌꯦ ꯉꯥꯟꯕ ꯈꯤꯇꯪ ꯑꯃꯨꯛ ꯇꯞꯊꯩ ꯑꯗꯨꯒ ꯂꯥꯛꯇꯅ ꯆꯤꯡꯕꯃꯛꯇꯤ ꯆꯤꯡꯂꯨꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯌꯥ ꯆꯦꯛꯁꯤꯟꯅꯗꯨꯅ ꯅꯨꯄꯤ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯅꯨꯡꯗꯥꯡꯁꯤꯗ ꯅꯌꯨ ꯊꯛꯂꯒ ꯍꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯂꯦꯝꯃꯦ ꯈꯟꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕꯗꯨꯔꯣ ꯅꯪꯅ ꯉꯥꯏꯁꯦ ꯊꯣꯏꯗꯨ ꯀꯤꯗꯨꯅ ꯁꯣꯏꯈꯤꯕꯅꯦ ꯀꯔꯤ ꯁꯣꯏꯕ ꯇꯧꯒꯦ ꯇꯧꯕꯁꯤꯔꯣ ꯁꯣꯏꯕ ꯍꯥꯏꯁꯦ ꯁꯣꯏꯕꯁꯤꯒꯤ ꯃꯤꯅꯤꯡꯁꯤ ꯀꯩꯅꯣ ꯊꯣꯏ ꯃꯥꯅ ꯂꯥꯜꯂꯕꯅꯤꯅ ꯈꯨꯝꯂꯨꯗ꯭ꯔꯦ
ꯈꯨꯝꯂꯛꯇꯕꯗꯨꯗ ꯈꯨꯠ ꯆꯥꯎꯗꯨꯅ ꯄꯥꯛ ꯂꯥꯎꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤꯗꯨꯅ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯗꯣ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯄꯨꯔꯦꯜ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯝꯂꯦ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯐꯣꯇꯣ ꯑꯃꯈꯛꯅꯤ ꯂꯍꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯄꯨꯔꯦꯜ ꯃꯃꯣꯟ ꯇꯧꯗꯨꯅ ꯁꯣꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯣꯏꯕꯤ ꯐꯣꯟꯗꯣ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯂꯩꯅꯥꯅ ꯌꯥꯏꯃ ꯉꯁꯤꯗꯤ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯄꯨꯔꯦꯜ ꯈꯨꯝꯗꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩ ꯅꯄꯥꯁꯨ ꯅꯪꯒꯤ ꯇꯥꯃꯣꯗꯣ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯠꯈꯤꯕꯅꯤ ꯋꯥꯍꯩꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯇꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯗ ꯑꯗꯨꯅ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇꯦ ꯃꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯒꯦ ꯇꯧꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯠꯇꯕ ꯊꯕꯛꯇꯨ ꯇꯧꯔꯕꯗꯤ ꯃꯁꯥꯅ ꯄꯣꯂꯣꯏ ꯐꯖꯗꯕ ꯇꯥꯕꯅꯤ ꯂꯩꯅꯥ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯆꯥꯒꯤ ꯃꯥꯡꯗ ꯐꯥꯎ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯕꯅꯤ ꯏꯌꯥꯝꯕ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯨꯄꯤ ꯐꯥꯔꯨꯕꯒꯤ ꯁꯤꯗ ꯏꯌꯥꯝꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯀꯞꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯥ ꯂꯩꯕ ꯃꯤ ꯐꯥꯕꯅꯤ ꯈꯜꯂꯒ ꯅꯣꯛꯁꯤꯔꯥ ꯅꯣꯛꯂꯨꯔꯒꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯀꯟꯕ ꯑꯩ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯥꯁꯟꯕ ꯌꯥꯗ꯭ꯔꯗꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯈꯨꯠꯅ ꯑꯃꯅ ꯄꯣꯀꯦꯠꯇ ꯍꯨꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯨꯠꯇꯨꯅ ꯋꯥꯜꯗꯨꯗ ꯉꯥꯛꯇꯨꯅ ꯂꯦꯞꯂꯤ ꯁꯣꯝꯗ ꯉꯥꯟꯕꯒꯤ ꯌꯨꯝꯗ ꯊꯣꯏ ꯀꯤꯆꯟꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯂꯤ ꯑꯗꯨꯕꯨ ꯉꯥꯟꯕ ꯊꯋꯥ ꯁꯥꯗꯦ ꯄꯥꯏꯒꯦꯁꯨ ꯈꯟꯗꯦ ꯑꯗꯨꯒ ꯊꯣꯏ ꯀꯧꯒꯦꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯐꯣꯟꯗꯨꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯈꯤꯡꯂꯛꯄꯗꯨꯗ ꯑꯔꯨꯕ ꯋꯥꯍꯩꯗꯣ ꯑꯣꯏꯔꯖꯥꯠꯂ ꯍꯥꯏꯗꯨꯅ ꯐꯣꯟ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯣꯡꯔꯦꯡ ꯈꯣꯝꯕ ꯍꯥꯏꯅ ꯊꯥꯔꯛꯏ ꯃꯇꯧꯗꯨꯗ ꯍꯥꯏꯔꯞ ꯆꯤꯡꯅꯔꯗꯨꯅ ꯐꯠ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯤ ꯃꯥꯒꯤ ꯐꯣꯟꯗꯁꯨ ꯑꯗꯨꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯐꯣꯟꯗꯒꯤ ꯐꯣꯟ ꯇꯧꯕꯒ ꯄꯥꯏꯗꯦꯅ ꯀꯩꯗꯧꯔ ꯂꯩꯒꯦ ꯅꯪꯕꯣ ꯑꯩꯅ ꯁꯣꯝꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯛꯇꯅ ꯇꯧꯔꯛꯂꯤ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯄꯒ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯗꯤꯅꯦ ꯑꯩ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯉꯥꯟꯕ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯏꯔꯦꯝ ꯂꯦꯝꯅ ꯌꯥꯝ ꯅꯛꯅꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯥꯗꯣ ꯉꯛꯅ ꯀꯅꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯩꯕꯨ ꯉꯔꯥꯡ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯖꯜꯂꯝꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯊꯤꯟꯖꯜꯂꯝꯃꯤꯅꯦ ꯃꯌꯨꯝꯗꯅꯤꯅꯦ ꯂꯩꯔꯤꯁꯦ ꯄꯥꯏꯔꯛꯂꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅꯤꯅꯦ ꯅꯣꯡꯒ꯭ꯔꯦꯡ ꯈꯣꯝꯕ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ ꯃꯔꯝꯗꯤ ꯉꯥꯟꯕꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯥ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯊꯣꯏꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯈꯪꯕꯅꯤ ꯅꯣꯡꯒ꯭ꯔꯦꯡ ꯈꯣꯝꯕꯗꯣ ꯀꯦꯡꯂꯞꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥꯅꯦ ꯅꯪꯅ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯊꯥ ꯀꯌꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯣꯟꯗꯥꯗꯨꯗ ꯏꯟꯊꯤꯅ ꯉꯥꯡꯅꯒꯦ ꯈꯜꯂꯝꯕ ꯅꯨꯄꯥꯗꯣ ꯁꯪꯒꯠꯂꯛꯏ ꯅꯪꯒꯤ ꯂꯩꯐꯝ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯁꯨ ꯀꯤꯔꯤꯕꯅꯤ ꯆꯍꯤꯗꯁꯨ ꯃꯊꯪꯅ ꯃꯔꯤꯡꯖꯦꯜꯗꯁꯨ ꯉꯥꯟꯕꯗꯒꯤ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯅꯣꯞꯄꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯏꯌꯥꯝꯕꯒ ꯆꯦꯊꯣꯏꯒ ꯀꯔꯝꯕ ꯃꯔꯤꯗ ꯌꯨꯝꯗꯨꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯩ ꯁꯦꯡꯅ ꯈꯪꯖꯩ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯌꯥꯝ ꯊꯤꯒꯠꯂꯤꯕꯖꯥꯠꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯉꯥꯟꯕ ꯐꯣꯟꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯄꯅꯤ ꯋꯥꯆꯞ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ ꯆꯪꯗꯨꯅ ꯌꯦꯡꯕꯅꯤ ꯔꯦꯝꯕꯅ ꯉꯥꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯆꯦꯟꯗ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯍꯦꯜꯞ ꯈꯔ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯃꯦꯁꯦꯖꯇꯣ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯀꯃꯥꯏ ꯆꯦꯟꯒꯦ ꯍꯥꯏꯕꯅꯣ ꯑꯃꯁꯨ ꯐꯠꯍꯜꯂꯤ ꯆꯦꯟꯗ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯃꯥꯗꯣ ꯅꯥꯔꯤꯕꯅꯤꯅ ꯐꯣꯟꯗꯣ ꯄꯥꯛ ꯄꯥꯏꯒꯅꯣ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯅꯤꯡꯕꯒꯤ ꯃꯥꯜꯂꯦ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯁꯨ ꯌꯨꯝꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗ ꯃꯥꯒꯤ ꯈꯟꯕꯤꯔꯒ ꯀꯣꯜ ꯇꯧꯕꯤꯗ꯭ꯔꯦ ꯃꯦꯁꯦꯖ ꯄꯥꯛ ꯊꯥꯕꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯔꯧꯔꯦꯃ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯑꯅꯤ ꯍꯥꯏꯅꯔꯤꯉꯩ ꯕꯤꯗꯤꯌꯥꯗꯣ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ ꯕꯤꯗꯤꯌꯥ ꯐꯖꯅ ꯀꯟꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯈꯣꯟꯖꯦꯜꯁꯨ ꯏꯄꯤꯛ ꯄꯤꯛꯅ ꯁꯥꯔ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅ
ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯤꯕꯨ ꯑꯄꯪꯕ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯤꯅꯦ꯫ ꯉꯥꯟꯕ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯤ꯫ ꯕꯤꯗꯤꯌꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯤꯕꯨ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯈꯜꯂꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯂꯩꯔꯨꯕ ꯑꯩꯅ ꯂꯥꯜꯂꯕꯅꯦ꯫ ꯇꯥꯠ ꯍꯩꯕ ꯅꯨꯄꯥꯗꯣ ꯃꯥꯕꯨ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯔꯕ꯭ꯔꯅꯦ? ꯃꯥꯅꯕꯨ ꯅꯨꯄꯤ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯕꯤꯗꯤꯌꯥ ꯀꯗ ꯇꯧꯁꯤꯟꯅꯔꯒ ꯃꯥ ꯐꯥꯎꯔꯁꯤꯔꯣ? ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯣ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯇꯣꯞꯄꯒꯤ ꯑꯣꯏꯈꯤꯕ ꯄꯥꯝꯃꯨꯏꯀꯣ꯫ ꯑꯗꯨꯛ ꯃꯃꯤꯡ ꯉꯥꯎꯕ ꯅꯨꯄꯥꯗꯣ ꯀꯩꯗ ꯄꯥꯝꯃꯨꯔꯤꯕ ꯅꯪꯗꯤ? ꯄꯥꯝꯃꯨꯔꯨꯅꯣ, ꯃꯤꯒꯤ ꯑꯣꯏꯍꯟꯈꯤꯁꯦ, ꯐꯠꯇꯕ ꯃꯥꯗꯤ꯫ ꯐꯠꯇ꯭ꯔꯁꯨ ꯅꯨꯡꯁꯤ, ꯑꯗꯨꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯄꯥꯝꯃꯨꯏꯌꯦꯕ꯫ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯃꯊꯪ ꯃꯊꯪꯁꯨ ꯂꯥꯛꯂꯤ꯫ ꯐꯣꯟꯗꯣ ꯂꯥꯎꯠ ꯊꯥꯗꯣꯛꯇꯨꯅ ꯋꯥꯆꯞ ꯆꯪꯂꯛꯂꯤ꯫ ꯌꯨꯝꯗ ꯊꯝꯂꯒ ꯅꯤꯡꯉꯥꯏꯁꯨ ꯊꯦꯝꯂꯒꯦ, ꯀꯞꯄꯁꯨ ꯊꯦꯝꯂꯒꯦ꯫ ꯀꯩꯅꯣ ꯃꯦꯁꯦꯖꯀ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯤꯄꯥꯅ? ꯍꯩꯃꯥ, ꯉꯥꯎꯔꯖꯥꯠꯂꯣ? ꯉꯥꯟꯕꯗꯣ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯉꯥꯏꯈꯣ, ꯅꯣꯏ ꯁꯤꯁꯇꯔꯗꯣ ꯀꯣꯜ ꯇꯧꯔꯛꯑꯦ ꯗꯣꯛꯇꯔ꯫ ꯑꯁꯣꯝꯗ ꯕꯤꯗꯤꯌꯥꯅ ꯁꯥꯔ, ꯃꯤꯒꯤ ꯑꯣꯏꯍꯜꯂꯣꯏꯁꯤꯕ ꯀꯣ ꯁꯥꯔ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯅꯪ ꯀꯟꯈꯠꯍꯜꯂꯒꯦ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯥ ꯐꯥꯔꯁꯤ꯫ ꯑꯥꯗ ꯂꯨꯔꯤꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯃꯥꯕꯨ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ꯭ꯔꯅꯦ? ꯃꯦꯁꯦꯖꯇꯣ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯑꯦ, ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯉꯥꯏꯈꯣ, ꯍꯣꯔꯦꯟ ꯔꯦꯀꯣꯔꯠꯇꯣ ꯊꯥꯔꯛꯑꯒꯦ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯕ ꯃꯦꯁꯦꯖꯀ ꯀꯣꯜꯒ ꯄꯥꯁꯟꯅꯕꯁꯦ꯫ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗꯦꯗ꯫ ꯑꯣ, ꯑꯩꯅ ꯖꯤꯝ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯗꯤ ꯌꯥꯝ ꯀꯞꯄꯅꯦ, ꯑꯗꯣ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯦ꯫ ꯅꯍꯥꯟꯋꯥꯏꯁꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯇꯧꯁꯤꯟꯅꯕꯅꯦ, ꯀꯞꯁꯤꯟꯅꯕꯁꯨ ꯌꯥꯝ ꯍꯩꯕꯅꯦ꯫ ꯅꯪꯕꯨ ꯃꯥ ꯀꯞꯄ ꯎꯔꯕꯅꯦ? ꯍꯣꯁꯄꯤꯇꯥꯜꯒꯤꯗꯨꯅ ꯑꯍꯥꯟꯕꯅꯦ ꯎꯕ, ꯇꯥꯕꯕꯨꯗꯤ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ꯫ ꯉꯥꯟꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯗꯤꯌꯥ, ꯅꯪꯒ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯞꯄꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯞꯁꯤꯟꯅꯕꯅꯦ꯫ ꯅꯪꯁꯨ ꯀꯥꯏꯅꯅꯤꯡꯗꯕ, ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯅꯤꯡꯕꯒꯤ, ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯀꯣꯏꯔꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯇꯧꯁꯤꯟꯅꯕꯅꯦ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯀꯞꯄꯗꯨꯗꯤ ꯑꯁꯦꯡꯕꯅꯦ꯫ ꯅꯪꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯀꯣꯜ ꯇꯧꯔꯛꯏ꯫ ꯅꯪꯒꯤ ꯂꯩꯐꯝꯁꯨ ꯈꯪꯗ ꯋꯥꯅ ꯂꯩꯕꯅꯦ꯫ ꯑꯗꯨꯁꯨ ꯑꯩꯅ ꯃꯐꯝ ꯍꯥꯏꯈ꯭ꯔꯒ ꯃꯥ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯪꯉꯣꯟꯗ ꯀꯣꯜ ꯌꯥꯝ ꯇꯧꯕꯅꯦ, ꯃꯦꯁꯦꯖꯁꯨ ꯌꯥꯝ ꯊꯥꯕꯅꯦ꯫ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯂꯒ ꯐꯣꯟ ꯇꯧꯕꯅꯦ, ꯑꯗꯨꯁꯨ ꯃꯥ ꯄꯥꯏꯔꯛꯇꯦ꯫ ꯀꯔꯤꯒꯤ? ꯅꯝꯕꯔ ꯂꯣꯏꯅꯃꯛ ꯀꯛꯈꯤꯕꯒꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯨꯕꯗꯒꯤ, ꯑꯩꯅꯤ ꯈꯪꯕꯗꯒꯤ ꯃꯥ ꯀꯣꯜ ꯄꯥꯏꯔꯛꯄꯅꯦ꯫ ꯌꯥꯝꯅꯁꯨ ꯀꯞꯄꯦ, ꯅꯪꯉꯣꯟꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯒ꯫ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯊꯦꯝꯗꯨꯅ ꯇꯨꯝꯍꯟꯈꯤꯕꯅꯦ꯫ ꯑꯁꯦꯡꯕꯩꯔ ꯁꯥꯔ? ꯑꯩꯗꯤ ꯑꯔꯥꯟꯕ ꯑꯝꯇ ꯉꯥꯡꯗꯦ꯫ ꯅꯪꯅ ꯀꯞꯄꯗ ꯅꯣꯡꯃꯗꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯈꯤꯗꯕ ꯃꯥꯅ ꯅꯪꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨꯗ ꯀꯞꯈꯤꯕꯅꯦ꯫ ꯅꯪꯒꯤ ꯏꯁꯤꯡꯗꯨꯁꯨ ꯃꯥꯅꯅꯦ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯇꯩꯁꯤꯟꯗꯨꯅ ꯄꯨꯔꯛꯑꯦ ꯍꯥꯏꯕꯅꯦ꯫ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗ꯭ꯔꯤꯕ ꯃꯥꯗꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ ꯂꯩꯕꯗ ꯅꯪꯉꯣꯟꯗ ꯌꯦꯡꯈꯤꯕ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯅꯪ ꯎꯔꯝꯂꯔꯣꯏ꯫ ꯁꯥꯔ, ꯅꯪꯅ ꯅꯁꯥ ꯀꯟꯗꯕꯗꯨꯗ ꯐꯣꯟꯗꯣ ꯄꯥꯛ ꯌꯦꯡꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯔꯤꯅꯦ꯫ ꯅꯪꯒꯗꯤ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯤꯅꯦ, ꯃꯦꯁꯦꯖ ꯊꯥꯅꯅꯤꯡꯂꯤꯕꯅꯦ꯫ ꯕꯤꯗꯤꯌꯥ ꯀꯞꯄꯨ ꯀꯞꯊꯣꯔꯛꯏ, ꯀꯞꯆꯠꯄꯤꯗꯣ꯫ ꯀꯞꯀꯅꯨꯍꯦ ꯅꯪꯕꯣ꯫ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯁꯥꯔ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯁꯤꯗ ꯃꯥꯁꯨ ꯃꯥꯒꯤ ꯕꯦꯝꯒ ꯆꯠꯃꯤꯟꯅꯅꯤꯡꯂꯤ꯫ ꯃꯁꯛ ꯎꯈꯤꯗꯕ ꯀꯨꯏꯔꯕ ꯕꯦꯝꯒꯤ ꯃꯁꯛꯇꯨꯁꯨ ꯎꯅꯤꯡꯂꯤ꯫ ꯃꯥꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯨꯝ ꯃꯥꯒꯤ ꯕꯦꯝꯅ ꯃꯉꯣꯟꯗ ꯃꯍꯧꯁꯥꯒꯨꯝ ꯀꯦꯕꯗꯣ ꯀꯦꯍꯟꯅꯤꯡꯉꯤ꯫ ꯇꯞꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃ꯫ ꯑꯩꯅꯔꯣ ꯁꯤꯕꯣ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦꯃꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯏꯗꯨꯕꯣ? ꯅꯨꯡꯁꯤ ꯄꯦꯔꯨꯝ ꯄꯦꯔꯨꯝ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯀꯅꯥꯅ ꯀꯦꯔꯒ ꯆꯠꯂꯣ ꯍꯥꯏꯒꯦ? ꯀꯦꯔꯗꯤ ꯅꯨꯄꯤꯅ ꯌꯦꯡꯂꯛꯄ ꯇꯥꯕꯅꯦ꯫ ꯍꯩꯃꯥ, ꯇꯥꯅꯤꯡꯗꯦꯆꯣ꯫ ꯇꯥꯅꯤꯡꯉꯨꯆꯣ ꯗꯗꯥ꯫ ꯕꯦꯝ꯫ ꯅꯨꯡꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯥꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯩ ꯀꯦꯝ ꯀꯦꯔꯛꯇꯦꯃꯤ꯫ ꯏꯔꯨꯒ ꯂꯨꯈ꯭ꯔꯤꯗꯨꯗꯤ, ꯑꯗꯨꯒ ꯂꯣꯁꯟꯒ ꯇꯩꯗꯅ ꯄꯥꯔꯐ꯭ꯌꯨꯝꯒ ꯆꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯏꯍꯦ,
ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯏꯔꯨ ꯂꯨꯖꯕꯁꯤ ꯌꯥꯗ꯭ꯔꯕꯣ? ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯕ ꯂꯣꯁꯟ ꯇꯩꯕꯁꯤꯗꯤ ꯃꯁꯥ ꯅꯥꯅꯕꯅꯤ ꯀꯩꯅꯣ? ꯅꯨꯡꯁꯤ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯏ꯫ ꯀꯦꯔꯤꯕꯅꯤ ꯃꯥꯒꯤꯗꯣ, ꯂꯨꯅ ꯇꯧꯕꯁꯤꯗ ꯍꯦꯟꯅꯁꯨ ꯀꯦꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯀꯞꯅꯤꯡꯉꯤ ꯈꯪꯗꯦ, ꯀꯞꯅꯤꯡꯗꯦ ꯈꯪꯗꯦ꯫ ꯑꯗꯨ ꯑꯣꯏꯁꯨ ꯅꯨꯄꯤꯅ ꯀꯦꯜꯂꯛꯄꯁꯤꯕꯨ ꯑꯩꯅꯔ ꯍꯥꯏꯕ? ꯅꯨꯡꯁꯤ ꯃꯄꯤꯗꯣ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡꯏꯟꯅꯔꯛꯀꯅꯨ, ꯅꯪ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁ ꯕꯦꯝ! ꯇꯥꯟꯖꯥꯗꯨꯗ ꯀꯣꯂꯦꯖꯇꯨꯒꯤ ꯅꯨꯄꯤ ꯑꯈꯠꯄꯤꯁꯤꯡꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯃꯥꯏ ꯂꯩꯔꯨꯔꯕ ꯅꯨꯄꯤꯁꯤ ꯈꯨꯠ ꯑꯃꯨꯛ ꯂꯩꯊꯣꯔꯛꯂꯒ ꯅꯨꯄꯥꯁꯤꯒꯤ ꯈꯨꯗꯥꯡꯗ ꯌꯥꯟꯗꯨꯅ ꯂꯥꯛꯑꯣ ꯌꯥꯝꯗꯨꯅ! ꯃꯥꯒꯤ ꯕꯦꯝꯒꯤ ꯈꯃꯟ ꯈꯨꯆꯥꯎꯗꯨꯗ ꯂꯛꯅꯅꯤꯡꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯀ ꯍꯥꯏꯗꯨꯅ ꯕꯥꯏ! ꯅꯨꯡꯁꯤꯗꯨ ꯁꯥꯎꯅ ꯗꯗꯥ! ꯍꯥꯎꯋꯣ! ꯅꯨꯄꯤ ꯑꯈꯠꯄꯤꯁꯤꯡꯁꯤꯒ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯅ? ꯇꯧꯅꯤꯡꯗꯦꯗ꯫ ꯑꯗꯨꯗꯤ ꯄ꯭ꯔꯄ꯭ꯔꯞ ꯂꯥꯎ! ꯁꯥꯎꯕ ꯐꯔꯕꯣ? ꯈꯨꯝꯗꯦ꯫ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯂꯤ꯫ ꯒꯥꯔꯤ ꯃꯈꯣꯡ ꯌꯧꯔꯗꯨꯅ ꯑꯅꯤꯗꯣ ꯀꯥꯈꯠꯃꯤꯟꯅꯔꯛꯏ꯫ ꯅꯨꯄꯤꯁꯤꯅ ꯄꯩꯗꯨꯅ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯦꯝ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ, ꯗꯗꯥ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯅꯝꯁꯨ ꯅꯨꯡꯁꯤꯅ ꯆꯠꯂꯒ ꯃꯁꯛꯁꯨ ꯐꯖꯔꯒ ꯀꯃꯥꯏꯅ ꯅꯨꯄꯤꯅ ꯄꯥꯝꯃꯣꯏꯗꯣꯏꯅꯣ? ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯄꯤꯗꯣ ꯑꯃꯨꯛ ꯇꯩꯊꯣꯔꯛꯂꯤ꯫ ꯉꯥꯟꯕ ꯇꯞꯅ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯗꯗꯥꯁꯦ ꯅꯪꯒꯤ ꯈꯛ ꯑꯣꯏꯒꯗꯕꯅꯤ, ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯍꯜꯂꯣꯏꯌꯦ ꯕꯦꯝ꯫ ꯅꯨꯡꯁꯤꯗꯦꯇꯣ! ꯈꯝꯕꯟ ꯆꯥꯎꯕꯤ ꯅꯋꯥꯔꯣ? ꯍꯥꯎꯋꯣꯏ ꯇꯨ! ꯅꯨꯡꯁꯤ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯩ ꯈꯛ ꯅꯨꯡꯁꯤꯎꯀꯣ, ꯑꯩ ꯈꯛ ꯁꯨꯝ ꯄꯥꯝꯃꯨꯀꯣ, ꯑꯩ ꯈꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯌꯨꯀꯣ꯫